Mitop Khandoksi Yadraba Manipur Leingakna Ngamle Census Toubiro Meeyamna Ngamle Census Touba THINGBADA THORAKPA APHA-PHATTAGI TEKCHAK KHUDINGMAK LEINGAK ASINA PUGADABANI MEEYAMGI YAIPHANABA KHANBA NGAMDRABA MLA Minister SINGDA KHUT THIN-THINDUNA HAIBAGI MATAM LAKLE HAINA Campaign for Just and Fair DELIMITATION gi Finance Secretary SUNIL KARAMna PHONGDORAKLI wafam asi Manipur Leingakna State asida census pangthoknaba thorang tawriba asi lamdam asigi hojik oiriba fibam asiga sanade matam khara yeithopinaba mari leinaba singda taksinduna lakhibada Leingakki maikaidagi positive oiba response phangdabadagi census tawbagi thabak chatharaklabadi miyamna kari thodang lawgadagi haibagi matangda ZFD na paring naina chatharakpa mifamgi manung channa ngasi malom bazar community hall da famkiba mifamga mari lenana phongdorokibani Sunil Karamna makha taraduna Manipur gi Chief Minister na lamdam asigi hojik oiriba fibam asida lamdam asida pangthoknaba thorang tawriba census ki thabak asi matam khara yeithok pinaba center da lusingba singda haiba ngamdraba karigino center gi lusingba singna pirakpa pautak adukhak tawduna lamdam asigi miyamgi di karisu khandana thabak tawduna leirabadi makha taba kayadasu center gi lusingba singna haiba wa tadaba MLA amatana lamdam asigi Chief Minister oiba ngamlaroi lona lamdam asidagi Mitop Khandoklaba matung census ki thabak chathabiu haiduna MLA Minister singi yumda chatana unaruba MLA kaya ama thengnaraki kaya amadi thengnarakide adubo ZFD ga thengnarakhiba MLA singna phongdorakpa wafam kayada mama leibak nusibgi wafam ngakta phongdoraklabasu tawthorakpa thabak tana leibak asi yonbagi thabak ngakta oina tawri lona lamdam asiragi Mitop Khandoklaba matung census ki thabak paikhatpinaba haijabada Leingak asina yaningdriba asi karigino Leingak asina Ngamle Census Toubiu Meeyamna Ngamle Census Touba THINGBADA THORAKPA APHA-PHATTA TEKCHAK PUMNAMAK Leingak asina PUGADABANI haiba wafamsu phongdokhi अखोगी तांग एप्रिल की महीने की तांग अमा हयेंग असिस ठीक है बोते मसी मतम खरा येथु ए हाइरना सितंबर की तांग अमदगी न कुंथाब मनुंदा युकोक ठीक है बदिना ऑर्डर न थोखरे सिदी मियामना पामी अदु नतेबा सिदी मोइना लेजरिबो मतम दो सेंदोक सेंजिन की रीशेड्यूल तौजबनेबा सिदा नुवाइत्रि सि तौगेना अखोइना ngasai mamang tabigido सिदी अखोइना डिफर तौरगाना अखोई मतम खरा लौरा कांदा अखोइना मिथोक खंदोकनाबा एनआरसी तौननबगी पोता अखोइना खनजबनी अदुना मसिदा मणिपुर मियामना येथोगदी हाइदना येथोको मानबा मौंदा तौबसिना मणिपुर की मियामदा अखोई पुनिंग फाथबो नबो मानबे मौंदा तौरपसे अखोई मणिपुर मियामना को याबा सोंगमोय कैंपेन कमिटी जेडी न कुछ याबा सोंगमोय अखोई सुगुंबा एसआरआई ना मिथोक खंदोकप ngamde aduga haima matam kare yeithokpasina su amasi differ tore haina koi lawba yawa aduna mara warkandi karina kada sai tambi do SRI haibasidi sumna khaki electoral roll che sei trai ban chuba adu masigi misigi marakta kudamana haikanda legai sida yu nupima